ngarangdo megi tang ahumni hairiba numitsin lakpa matamda natraga megi tang ahum se ningjanguba matamda Manipur macha moina any community dagi oiba yai khogi yamna thamoida nungaitaba yamna emotional oiba adugumba numit ama haibadu oi aduga matam supadasu adum oiraga leiragadaba adugumba numit amani handaki incident hojik leiriba lansi masi khatangi wanatana akoine history da hangatne yengba matam dasu 1993 gi megi tang ahum dasu khoiki Manipur gi tampaki area da leiminariba maitei amadi maitei pangal ani gi marak dasu rumor natraga toknga amada base tor kanda misunderstanding khara leinara kanda misimina mayama ma thoki haiko adubu matam duda social media so laikide aduga influencer mayamam so laikide adu matam dadi tabu problem du am thuna solve tawki hai aduga problem ju solve tawra matungda madugi makha tarakpada hojik phawbada akoi maiti amadi maiti pangal ani gi marakta nungsi sanana hana leiminara badawna adum leiminaraga lai kari karumbu kanta hoi incident khara dum idhar udhar thoamba yai madudi miyoibana leirin khai any jaga amada dum thokadaba potni madudi kaidunga avoid heta pura 100% toba haibadu madu phak noi thoidaba potni madugumba khara khaido khra kanda hojik phawbada pulap oina overall ni yeng matamda nungsi sanana dum leiminaraga lai yena adum logani ko tobu masigi contrast ta akhoi gi Manipur da hojik haukiba sahi ani sidagi haitare sahi ani gi mamangdagi thoaga laiba lan sidi masidi problem si solve tawde influencer su mayamam leire social media su yam thina chawkhale khoi technology su yam chawkhale means of communication yam laire mi amana amada wa am haining matam yam thina haibe line haibe yare aigi wakhalon se mi atopa mada yohon gi haitare ga yam thina yam line yohon ba yare haiba taraga su hojiki matam sida sahi ani complete oikraba sida phawbada problem sidi solve tawdri habadune adubu reality di karino habada khoyongtang yengseb Pahalgam da mi kuntaruk terroristing hatpa matam dadi akoi India gi site gi lakiba response to karino ko habadi commoner sing dagi OBS union government gi site gi OBI ko haidi IPL hoji Indian Premier League tawi maduda black ban si ko madugi incident du gi hek thangnaba match tu da ko haidi nungai ta phongduk pa condemn toba utpoina response to adu akoi Manipur ki nasai mi chahum hena sikraba adagi mi lising humdra hena mayum ke leifam leitana leiraba matam adagi mi mayam amagi lising kaya haitare yum lising kaya mai thadokraba mang takraba matung madudadi adugumba response to thoidokna lakiba leitep aduna at the end of the day results ne akoi ni yingisi results se karino results se akoi Manipur gi na mangjabudune any community ki OBI Manipur gi oina mangjai habadunu masi aingonda tasengna feel tawbuduni ko ina share tawjarisi khoi Manipur gi oina mangjai apun boina yemo tamda kanamtana kaisu thoidok ko care tawbirak palite adum yengbiyo ai khatangi wana tisin long mayam Manipur gi mapanda leiri marum pangsing leramgani India gi tonga tor mafamdagi moi concern thoidok no utpal ude ko aigi marum pangi circle da so bhai Pahalgam gi handaki attack to terrorist ki do adu tawdani hatta mami manasil langkhana dana tawraga ada aina haiba se kaino nungaite Pahalgam gi attack to madu nungaite Manipur sa moina su nungaite ada Manipur sa ai khatang ta tai leir mayam se mayam duna su nungaite badi dum soidana phawe tabu akhoi gi site kitang Manipur sa moina nungaite phawri sine kaino ha matam dane akhoi gi dadine mi kuntaruk nataba mi chahum hena sikreba ko mi chahumena sikre mi lising humphum dramuk mayum makai leifam leitana leire hana mayum leijaramba akoi gi India gi atop state sing dadi akoi gi road side ta ga si tummaga hipaga leiba railway station da tumma leiba do madugi culture do khoi gi da leite Manipur da ko hana leiramde ko mayum makai leitaba kai si leite ba khoi gi dadi ado handaki incident se handaki sahi ani muki leiriba problem se masina marmor kanda mi lising humphum dramuk se mayum makai leifam leitana leireba khoi gi da hana mayum leijaramba mi sing ko adagi mi chahum mathakta hatkre hairiba mi masing sima kano tawre aduga yum lising ani gi mathakta mai thadoktana mangkhre sumba matam sidadi somdagi response kem lakti ba hujik nangna namit na ka langkhatana Pahalgam gi mi kun taruk adu tawrido nungai taba phawe tabu adugi poto adugi response to akhoi gi to matam de lakti ba ai gi friend circle da dum haye se aina haiba haise akhoi Manipur gi macha singna feel to bo poto ne as akoi gi kano to matam de yengsan birakte ko kanamtana concern utpirakte ko haibadune kana go mana kari gum kanda yamna tangna kari gum tang amda gayaro ambadi but overall loina kasu yaudi aduna di overall loina akoi mangjer se Manipur macha khatangi koi Manipur khatangi ni haibadune aduna problem se am thuna solve to ba darkar oi haibadune
ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯀꯨꯀꯤꯒꯤ ꯃꯤ ꯁꯤꯕ ꯌꯥꯎꯏ ꯑꯗꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯩ ꯅꯤꯡꯁꯤꯡꯉꯤ ꯍꯟꯗꯛꯀꯤ ꯄꯦꯍꯜꯒꯥꯝꯒꯤꯗ ꯃꯤ 16 ꯅꯣꯡꯃꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯥꯠꯂꯝꯃꯦ ꯍꯥꯏ ꯆꯨꯝꯃꯦ ꯐꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤ 13 ꯅꯣꯡꯃ ꯈꯛꯇꯪꯗ ꯍꯥꯠꯈꯤꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯈꯤꯑꯕ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯔꯝꯕ ꯌꯥꯏꯀꯣ ꯃꯤ 13 ꯃꯩꯇꯩ ꯃꯆꯥꯁꯤꯡꯅꯤ ꯑꯗꯣ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯍꯥꯠꯈꯤꯑꯅ ꯃꯗꯨ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯩ ꯍꯥꯏꯕ ꯅꯠꯇꯦ ꯀꯨꯀꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯔꯝꯃꯦꯅ ꯈꯟꯁꯦꯕ ꯃꯤ 13ꯅꯦꯕ ꯅꯣꯡꯃꯗ ꯍꯥꯠꯈꯤꯕꯗꯣ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯍꯧꯖꯤꯛ ꯄꯦꯍꯜꯒꯥꯝꯒꯤꯗ ꯂꯥꯛꯏꯕ ꯔꯦꯁꯄꯣꯟꯁꯇꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯃꯌꯥꯝꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯗꯒꯤ ꯔꯦꯁꯄꯣꯟꯁ ꯂꯥꯛꯈꯤꯕ꯭ꯔꯕ ꯂꯥꯛꯈꯤꯗꯦ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯗꯗꯤ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯑꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤ 13ꯗꯨꯅ ꯃꯤ ꯅꯠꯇꯕ꯭ꯔꯕ ꯅꯣꯡꯃ ꯈꯛꯇꯪꯒꯤ ꯀꯥꯎꯟꯠꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇꯪꯗ ꯁꯤꯕꯗꯣ ꯑꯗꯣ ꯑꯩ ꯍꯥꯏꯁꯤ ꯁꯤꯗꯩꯗ ꯀꯅꯥꯒꯨꯝꯕ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯏ ꯃꯩꯇꯩ ꯃꯆꯥ ꯁꯤꯕꯒꯤꯗꯤ ꯅꯪ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯕ ꯈꯣꯠꯄ ꯑꯩꯅ ꯈꯟꯕꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯨ ꯀꯨꯀꯤ ꯑꯣꯏꯔꯝ ꯇꯥꯔꯒꯁꯨꯅꯦ ꯑꯩꯅ ꯍꯥꯏꯇꯥꯔꯁꯤ ꯖꯁ ꯔꯤꯑꯦꯛꯁꯟꯗꯨꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯗ ꯀꯃꯥꯏꯅ ꯃꯤꯅ ꯌꯦꯡꯉꯛꯀꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨ ꯃꯗꯨꯅꯤ ꯑꯩꯅ ꯃꯁꯤꯗꯩꯗ ꯄꯣꯏꯟꯠ ꯑꯥꯎꯠ ꯇꯧꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯣꯏꯅ ꯑꯄꯨꯟꯕ ꯑꯣꯏꯅ ꯑꯦꯖ ꯑ ꯁ꯭ꯇꯦꯠ ꯃꯥꯡꯖꯩ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯁꯤꯗꯦꯟ ꯃꯌꯥꯝ ꯂꯧꯈꯠꯂꯨ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯅꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯀꯣ ꯄꯨꯡ 2-3 ꯂꯦꯞꯇꯅ ꯑꯩꯅ ꯁꯤꯗ ꯉꯥꯡꯕ ꯅꯠꯇ꯭ꯔꯒ ꯏꯟꯁꯤꯗꯦꯟ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕ ꯇꯥꯔꯒꯁꯨ ꯂꯣꯏꯔꯣꯏ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯒ ꯂꯩꯕꯅꯤ ꯕꯠ ꯑꯆꯧ ꯑꯆꯧꯕ ꯄꯣꯠꯇꯣ ꯑꯣꯏꯅ ꯌꯦꯡꯕꯅꯤ ꯍꯣꯏ ꯀꯨꯀꯤꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯁꯤꯕ ꯌꯥꯎꯏ ꯃꯣꯏꯒꯤꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯏꯟꯁꯤꯗꯦꯟ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤꯀꯣ ꯌꯥꯎꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯒꯤ ꯑꯉꯥꯡ ꯑꯃꯒ ꯁꯤꯕꯗꯣ ꯁꯨꯝ ꯌꯥꯝꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯒ ꯀꯩꯅꯣ ꯇꯧꯈꯤ ꯃꯌꯥꯝꯅ ꯎꯅꯈꯤꯕ ꯄꯣꯠꯇꯨꯗ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄꯗꯣ ꯃꯔꯨ ꯂꯣꯏꯈ꯭ꯔꯦ ꯀꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯉꯥꯡ ꯑꯃ ꯅꯨꯄꯥ ꯑꯃ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯁꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯝꯒꯅꯤꯀꯣ ꯃꯌꯥꯝꯗꯣ ꯃꯩꯇꯩ ꯃꯆꯥ ꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯦ ꯀꯨꯀꯤꯒꯤ ꯁꯥꯏꯠꯀꯤꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤ ꯁ꯭ꯇꯣꯔꯤꯗꯤ ꯕꯣꯠ ꯁꯥꯏꯠꯁꯇ ꯂꯩꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯖꯩ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯃꯁꯤ ꯄꯤꯁꯀꯤ ꯂꯝꯕꯤꯗꯨꯗ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯄ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯗꯨꯅꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯟꯁꯤꯗꯦꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯀꯥꯟꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯀꯟꯇꯤꯅ꯭ꯌꯨꯑꯦꯁꯟꯗꯨꯗ ꯑꯗꯨꯝ ꯇꯧꯔ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯥꯡꯖꯒꯅꯤ ꯍꯥꯏꯕꯗꯨꯅꯦꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞ ꯁ꯭ꯇꯦꯠꯀꯤ ꯃꯌꯥꯝꯗꯨꯅꯗꯤ ꯊꯣꯏꯗꯣꯛꯄ ꯀꯟꯁꯔꯟ ꯎꯠꯂꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯎꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯠꯁ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯦꯕ ꯑꯦꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯒꯤ ꯑꯣꯏꯕ ꯌꯥꯏꯕ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯕ ꯌꯥꯎꯋꯦ ꯑꯩꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗꯒ ꯀꯣ ꯀꯔꯤꯒꯨꯝꯕꯗ 1%ꯒꯨꯝꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯀꯣ ꯍꯥꯏꯗꯤ ꯁꯤ ꯅꯨꯄꯥꯁꯤ ꯗꯣꯛꯇꯔ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯀꯥꯏꯅ ꯑꯩꯅ ꯁꯤꯗꯩꯗ ꯃꯤꯅꯠ 5-10 ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯀꯥꯏꯊꯣꯛꯑꯀꯥꯟꯗ ꯚꯤꯗꯤꯑꯣ ꯑꯃ ꯀꯔꯤꯒꯨꯝꯕ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯚ꯭ꯌꯨꯁ ꯅꯠꯇ꯭ꯔꯒ ꯑꯣꯄꯤꯅꯤꯌꯟ ꯈꯔ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯅꯤꯡꯕꯗꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯀꯣ ꯑꯗꯨꯒ ꯄꯨꯡ 23-23 ꯂꯦꯞꯇꯅ ꯁꯤꯗꯩꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥ ꯍꯥꯏꯒꯗ꯭ꯔꯥ ꯁꯦꯕꯥ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯒꯤ ꯏꯊꯧ ꯗ꯭ꯌꯨꯇꯤ ꯑꯣꯏꯅ ꯍꯥꯏꯔꯣꯅꯦꯀꯣ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯔꯨꯕ ꯃꯗꯨ ꯀꯥꯎꯊꯣꯛꯏꯅꯦꯕ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯇꯧꯔꯛꯄ ꯌꯥꯎꯕ ꯃꯤꯗꯣ ꯃꯗꯨ ꯀꯥꯎꯊꯣꯛꯑꯀꯥꯟꯗ ꯁꯤ ꯅꯨꯄꯥꯁꯦ ꯗꯣꯛꯇꯔ ꯑꯣꯏꯗ꯭ꯔꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝ ꯂꯩꯔꯦ ꯃꯤꯅꯠ 10 ꯀꯥꯏꯊꯣꯛꯑꯒ ꯁꯦꯝꯕ ꯚꯤꯗꯤꯑꯣꯅꯦ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯌꯥꯝꯗ ꯚ꯭ꯌꯨꯁ ꯈꯔ ꯑꯣꯄꯤꯅꯤꯌꯟ ꯈꯔ ꯁꯤꯌꯔ ꯇꯧꯅꯤꯡꯕꯗꯒꯤ ꯃꯗꯨꯒꯨꯝꯕ ꯈꯔ ꯄ꯭ꯔꯣꯄꯦꯒꯦꯠ ꯇꯧꯅꯤꯡꯕꯗꯒꯤ ꯀꯣ ꯑꯗꯣ ꯑꯩꯅ ꯐꯤꯜ ꯇꯧꯖꯕꯁꯤꯗꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯗꯣꯛꯇꯔ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯗ ꯑꯩꯒꯤ ꯊꯕꯛꯇ ꯁꯦꯀꯦꯟ ꯑꯃ ꯆꯦꯟꯅꯗꯅ ꯍꯥꯏꯁꯤꯅꯤ ꯑꯩꯒꯤ 100% ꯑꯦꯐꯔꯠ ꯑꯗꯨꯝ ꯊꯥꯗꯩꯌꯦꯕ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯃꯐꯝꯗ ꯇꯧꯕꯇꯕꯨ ꯑꯦꯖ ꯑ ꯁꯤꯇꯤꯖꯟ ꯑꯣꯐ ꯗ ꯅꯦꯁꯟ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯃꯥꯏꯟꯁꯦꯠ ꯈꯔ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯄ꯭ꯔꯣꯄꯦꯒꯦꯠ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃꯃꯝꯅꯦꯅ ꯑꯗꯨꯝ ꯈꯜꯂꯦꯕ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯟꯁꯤꯗꯦꯟ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯐꯕ ꯋꯥꯈꯜꯂꯣꯟꯁꯦ ꯈꯔ ꯁꯟꯗꯣꯛꯃꯤꯟꯅꯕ ꯐꯠꯇꯕ ꯉꯥꯛꯇ ꯄꯨꯊꯣꯛꯑꯒ ꯍꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯑꯐꯕꯁꯤ ꯀꯔꯤ ꯂꯩꯒꯦ ꯅꯠꯇ꯭ꯔꯒ ꯀꯣꯃꯟ ꯒ꯭ꯔꯥꯎꯟꯁꯤꯅ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯁꯨꯝꯕ ꯄꯣꯠꯁꯦ ꯁꯤꯌꯔ ꯇꯧꯕꯁꯤꯁꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤ ꯑꯩ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯅꯦꯕꯀꯣ ꯑꯗ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ 1993ꯗꯗꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯁꯨ ꯂꯩꯈꯤꯗꯦ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯨ ꯂꯩꯇꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜቭ ꯇꯧꯈꯤ ꯍꯧꯖꯤꯛ ꯑꯁꯥꯝꯅ ꯂꯩꯔꯀꯥꯟꯗ ꯁꯣꯜቭ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯁꯤꯡꯁꯦ ꯃꯦꯇꯔ ꯇꯧꯋꯦꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯇꯥꯔꯒꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯗ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯗ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯁꯣꯜቭ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯍꯥꯏꯕ ꯉꯝꯕ ꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯁꯤꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕꯅꯤꯅ ꯃꯣꯏꯅ ꯍꯦꯛꯇ ꯏꯒꯅꯣꯔ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯗ ꯏꯟꯗꯤꯌꯥꯒꯤ ꯕꯥꯎꯟꯗꯔꯤꯗꯅ ꯃꯅꯤꯄꯨꯔꯁꯦ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡ ꯆꯜꯂꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯅ ꯀꯩꯝꯇ ꯃꯔꯤ ꯂꯩꯅꯗꯕꯒꯤ ꯃꯑꯣꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯊꯣꯛꯄ ꯃꯇꯝꯗꯅ ꯀꯩꯝꯇ ꯍꯟꯅ ꯌꯦꯡꯗꯅ ꯂꯩꯒꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯄ꯭ꯔꯦꯁꯔ ꯈꯔ ꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯅ ꯈꯜꯂꯦꯕ ꯏꯚꯟ ꯑꯦꯖ ꯑ ꯀꯣꯃꯅꯔ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯝꯕ ꯃꯤꯗꯤꯌꯝꯗ ꯀꯃꯥꯏꯅ ꯌꯥꯒꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯗꯨ ꯈꯟꯅꯔꯀꯥꯟꯗ ꯑꯗꯨ ꯅꯠꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯃꯥꯡꯖꯔꯒ ꯑꯗꯨꯝ ꯂꯩꯒꯅꯤ ꯀꯨꯀꯤꯒꯤ ꯑꯣꯏꯕ ꯌꯥꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒꯤ ꯑꯣꯏꯕ ꯌꯥꯏ ꯍꯧꯖꯤꯛ ꯍꯦꯛꯇ ꯌꯦꯡꯕꯤꯌꯣ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯁꯤꯡ ꯅꯦꯁꯅꯦꯜꯁꯤꯡ ꯍꯥꯏꯇꯥꯔꯦ ꯄꯥꯀꯤꯁꯇꯥꯟ ꯃꯆꯥꯁꯤꯡ ꯂꯩꯕ꯭ꯔꯥ ꯅꯦꯁꯟ ꯋꯥꯏꯗꯇ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯕ ꯆꯠꯊꯗꯅ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯑꯕ ꯀꯣ ꯇꯧꯔꯤ
हाइबदी इवन मणिपुर फाउबदी औरइनेबा हेक पोकमिनबा मसिन मनाव अनिगी मरक्ता फाउबा लम से खजितंग हेंदो हेंजिन तौबा मतमदा केस तौनदना कोर्ट ता कानादना दगी खतना चैनबा मैम यावरिने मणिपुर नुंग पांगन सिंगी मरक्तसु मैते सिंगी मरक्तसु हेक फैमिली मसागी पोकमिनबा मसिन मनावगी मरक्ता फाउबा अदा पाकिस्तान दगी लाआकांदा कदाइदगी पुसल्लागा मोइ लेफम कदाइदा पीरुदोइनो सी पोटसे खोइ कनागुमना माइ मागी तोंगान तोबे एंगल दगी कनो तौरकांदा वाखलोन तोंगान तोंबा वाखलोन चेलंबदी याइको मदु खंगदे तबदो ग्राउंड लेरिदुदी अदुनि हाबदुमसु मयाम लोइना खंगिनेबको अदुइ तारगसु ngasai response to gi wanida moi gi concern utpado heta nation wide sida pakistan na chalai bra drive out tawna ben tawrido admain tawdana koi gi manipur gi issue sida su aina haning badi manipur gi sida su adu gi intensity do madu yona mi kun taruk si bado madu su nuaiti akoi manipur gi mi chahum hena si khibado madu su amuktang mi yoina count to bi yu haibe sine bai gi wakalonde adure isil nopsing अखोई की ओनदे आइगिदी मतम सुपदा दम हाइबदुनी हंदकी सही अनि की लानसे सिल चथर गला इब लानसे सिगी वाखतंग नतना कोविड की मतम दगी आइबु खंगबि बेसिन लो मयाम मतम सोइदे यारम गनि खाली मरमदी आइना कोविड की मतम दा वीडियो मयाम शेयर तौजकी कोविड डिजीज की मतंग दुदा मतम दुदा अखोई सिन लो मयाम से थोयदोंगा करिसु खंगनद्रिगे मतम दुगी वरिनी को मदुना मदु मतम दुदा फावबदा आइगी वाखलोन अखोई की कै हातारे नुंसी चानर लमिनगदबनी अमतोइना लमिनगदमी हाइबगी मेसेज अमसो तुम यावबने आइगी वीडियो सिंग दुदा मदुदा लानसु लेते केन तौदेको तब तब अदु मतम दुदा फावदा अदमाइना दुम वाखलोन दु चेलगा लाकपनी हौजिकसु अदुगी वाखलोन दनी हौजिक कनाउ ममना करिउमा मी नाकन अनि खनब मतमदा साइड अमगी खतंग असो अपन नंग मतमदा आइना पॉजिटिव ओइबा नत्रग न्यूट्रल ग्राउंड अमदा करिगुम शेयर तब तारगसु मिचंग चंग बदौना उब हाइदि तोंगान एंगल अमदगी उसल्ला कांदा मिचंग चंग बदौना उब मिसु हाइदि मसिंग यामदा तारगसु 0.1% खतंग ओइ तारगसु मी मैम ने दुम याउद यावे तब तब मदुगुम सिंगदुसु लोइना लौथोखरा कांदा अखोइ मैम से पॉजिटिव ओइबा माइंडसेट अमगा लोइना हाइबा पोटसे अखोइगी कॉमन ग्राउंड अमदा कांदा प्रॉब्लम से सॉल्व तौदबा यादे अखोइ से सुमाइना नेवर एंडिंग दा दुम चटपा तारगदी अखोइ खतंग मांगजगनी अदुगा मी अतोपना अखोइगी दमक्ति यंगबिरक हाइबदो मदु याम कने एक्सपेक्ट तौरबदो अर्थ लैतब्रा खले हजिक लैरिबा ग्राउंड रियलिटी सी यंगुरकांदा दुना सिनाउसिंग हाइबा मेगी तांग अहुमसिना लाकपा मतमसिदा यामना नुंगाइतबा अमा फावबदो मदुगुंबा पोतो मकातना सांगने हेना फावदनबा खोइगी सोल्यूशन अमदा पुरा कांदा शांति ओइना लैमिनबदो मदु ओइबो ओइरसुनो हाइबसे मसि हायरकांदा लोइसनजगे थैंक यू एवरीवन